ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯩꯖꯔꯤ ꯉꯁꯤꯒꯤ ꯍꯤꯌꯥꯔꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯖꯁꯇꯤꯁ ꯁꯟꯖꯤꯞ ꯈꯅꯥꯅ ꯑꯦꯛꯁꯇꯦꯟ ꯇꯧꯈ꯭ꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯔꯤꯇꯥꯌꯔꯃꯦꯟꯠꯁꯤ ꯇꯥꯡ 34 ꯑꯗꯨꯃꯥꯏꯅ ꯇꯧꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯤꯐ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ ꯕꯤ.ꯑꯥꯔ. ꯒꯚꯩꯒꯤ ꯀꯩꯅꯣꯗ ꯃꯥꯒꯤ ꯄꯤꯔꯤꯌꯗꯇ ꯑꯣꯏꯅ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯕ ꯇꯥꯔꯦ ꯃꯦꯒꯤ ꯇꯥꯡ 35 2025 ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯊꯥꯁꯤꯒꯤ ꯃꯁꯤꯒꯤ ꯊꯥꯁꯤꯃꯛꯀꯤ ꯇꯥꯡ 35ꯗ ꯍꯤꯌꯥꯔꯤꯡꯁꯤ ꯃꯈꯥ ꯆꯠꯊꯔꯒꯅꯦꯕ ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎꯁꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯅꯤꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯕ ꯋꯛꯐꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯃꯛ ꯀꯥꯏꯗꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯗꯨꯒꯤ ꯍꯥꯟꯅꯒꯤ ꯆꯠꯅꯔꯛꯄ ꯂꯣ ꯔꯨꯜꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯋꯛꯐꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯄꯨꯝꯅꯃꯛ samna Supreme Court na April ki tang 18 ta takiba adugum interim order haibadi wakfa gi property amata soktaba wakfa bota atopa non muslim amata yawba yadaba aduga loinana wakfa by user haibadi sahi jamri sangma gi mamang dagi dedicate tawrakpa ka thoktuna laiba adugumba property sing dusu register tawdaba property sing dusu adumak sokpa yaroi Muslim singi sizinaduna lakpa property sing Muslim singi adumak oigani haiba adugum interim order ado adumak hagisu makhata na sat na khigani aduga loinana hearing megi tang 35 2025 haibdi masigi thas maktada makhata ba hearing gi damak ngai minnasi aduna thodokna aikoi waningai oide wakfa amendment act 2025 ase masi hauji su state tawbaga chak manana laigi Thank you all. Masi yari pa makai share tawbiduna miyam deo